Image PAODAM miyeng tabiri basingbo surbalana kurumzari ngasigi maroiba pau pizari. India da hauzik fawda coronavirus na naba miyoi karor ani lak marifu lesing nifutaret chawnga kuntramari gi manungda miyoi karor ani lak yankai taruk lesing marifutara nithoi chahum nifunitoi fagalakre. Thawal District Hospital da nauna semgatpa 100 LMP PSA oxygen plant ngasi Chief Minister N Birena sangakre. Tentha amasung sapamda COVID-19 vaccine kapthokpagi thoromsing pangthokre. Loinana China da matai manau amana angang ahum phawba pokpa yahankre. Pawmucha khaina pizadringai mangoinana tamthiraba COVID-19 gi anishuba wave ki laichat asibu thengnabada amadi maitiba pibada aikhoi khuding thodang lominarasi COVID-19 thengnanaba lengakna paikhatliba thabak thorom singda aikhoi khudingna sawatuna laichat asibu manghankrasi yariba makhai yumdagi chathokpiganu tangai fadana chathoklabasu face mask upiyu social distancing ngakpiyu miyam tenba tawbiganu khutsa hand sanitizer natraga sapona toina hamdokpiyu loinana COVID-19 vaccination kapthokpiyu. Pawmucha khaina pizari. Malemge oina hauzik fawda coronavirus na miyoi karor 33 lakh ahum lising nifu chanipan supna mapan na hankre. Active case na karor mga lakh marifutara mathoi lising humputara chahum tara mathoi oiri. Nabadagi fagatlakibana karor 10 lakh humputara taruk lising kumapan chani tarani. Laikidabana lakh kuntra mga lising nifu mathoi chani marifunipani. Hauzik fawda virus asina khwaidagi chaitheng nanglaba leibak asi US na oiri leibak asida hauzik fawda case karor ahum lakh nifu lising nifu humdoi subna humpuni panthingnakhre active case na lakh yankhai manga lising marifutara nitoi chatruk nifuni nabadagi fagatlakibana karor ani lakh humputara nipan lising nifu chanipan marifu mari amasung laikidabana lakh taruk lising mapan changwa nifu mari ni anisubada indiana oiri leiba asida hauzik fawda case karor ani lakh marifu lising nifu taret changwa kuntra mari thengnakre active case na lakh kun lising kun taruk supna marifu tara nithoi ni nabadagi fagatlakibana karor ani lakh yankhai taruk lising marifu tara nithoi chahum nifu nithoi ni laikidabana lakh ahum lising kumapan chamani ahum subada brazil na oiri hauzik fawda leiba asida case karor ama lakh humfumanga lising tara manga chamaga kun thengnakre active case na lakh tara manga lising tara nithoi chatruk marifunithoi da lairi nabadagi fagalakibana karor ama lakh nifumanga lising nifu chama sopna taret amasung laikidabana lakh mari lising humfumatoi chamapan kuntramathoi ni India ge oina su Maharashtra state asina hauzik fawda case lakh yankhai taret lising kuntramathoi chanipan tara manga thengnaduna ahan bada lairi state asida active case lakh ani lising humputara mari chatruk sopna ama nabadagi fagalakibana lakh yankhai humdoi lising humpunithoi chahum humputara amasung laikidabana lising marifutara mari chanipan nifu marini anisubada Karnataka state na oiri state asida hauzik fawda case lakh kun manga lising marifutaret chanipan kuntaret thengnakre active case na lakh ahum lising nifunithoi shupna kuntramathoi ni nabadagi fagalakibana lakh kunithoi lising tara chamaga tara ni laikidabana lising kunipan chatruk humputara mapani ahum subada Kerala state asina oiri hauzik fawda state asida case lakh kun manga lising taramari chani humputara mapan thengnakre active case na lakh ani lising kun mari chamaga kun nabadagi fagalakibana lakh kunithoi lising marifumathoi yankhai mathoi amasung laikidabana lising nipan chatruk nifumathoi ni Kakching district ki ngasi numidang wairam pung taruk makhairom taba fawda miyoi kuntra taruk nauna COVID-19 positive oiba thengnaki aduga miyoi ani na laikidre ngasi fawda district asigi apunba COVID-19 positive case lising ani chani taranipan laiki madugi manungda active case oina ngasi nungthel pung ani fawda miyoi chamri kunithoi lairi Corona ge anishuba wave chaithengdagi ngakthokpa ngamnaba pandamda Thawal District Hospital da nauna semgatpa 100 LMP gi PSA oxygen plant amang asi Chief Minister Nongthombam Birena sangakre amadi District Hospital da nauna hangdokliba patient lainadriba isolation center singsu koina chatuna yengsinki tungda covid ki matangda Thawal amasung Kakching district ki hauzik oirakliba fivam asigi matangda Chief Minister Nongthombam Birena chair loduna Thawal DC office complex da review meeting amasu pangthokre
Oxygen plant sangaba loiraba matung pangthokiba district anigi review meeting aduda isolation tawduna leiriba singa video conferencing ge khuthangda CM ga wari sanaki amadi district ani asigi DC na covid ki matangda oirakliba fivam sing amadi district administration singna health department na laukatliba check-in thawrang singi matangda tongan ba ofam sing thamki meeting aduda saruk yakiba MLA sing amadi department ki miyoi singna su tongan ba suggestion puthokduna yamna kupna khananainaki Miyamda amadi media appeal tawraduna CM Biren high covid ki pau ama fongbada positive oiba masinga siriba masinga ta happy-ba adugumba test masinga recovery masinga su happy-duna compare tawbirabadi miyamda pakhatpa poknadabasu yai hairaduna aikhoi yariba makai miyamda pakhatpa pokhangumsi hairaduna leitaba yauriba sisu covid na maram oiraga leitabadi kaya yamde masagi hanage anaba leibada covid yauksenba masina ayambani maram aduna miyamda su pakhathalosi haujikti oxygen plant singsu mathau haurabanina khara makai de safaragani haiki Corona asibu thengnaba hotnariba doctor nursing basu thagatpa phongdok laduna CM Birena makatana haikibada laina ase anoba oibanina aikhoi thengnaba tai kharasu waba amadi miwa kharasu taba tabani laina ase aikhoi punna thengnamina tai masida hunnaba marasinaba matam nati lengaki wakhalondi miyoibagi punsi kanbaduni hairaduna ngasidi miyamgi mapandagi state asida oxygen plant ahum maridi lingkhat pangamle maram aduna district singdasu yariba makai awatpa amata leihandana ba honagani laina asiki matangda kanagumba singna yariba makai propaganda tawbiganu mi painariba matam asida karem kanthaina bagi matang nate hairaduna miyamnasu pakhatpiganu karisu leiba leina nate numit 13 nida faba ngamba leinani Isa doctor oibagi mahutta jingnarabadi positive oiba oidaba thuna khangdoktuna doctor gi pautak matung ina hidak sing thuna chathok hause haiki ngasi hangtoiba si adu social buda hangtoi si mayang gi India government gi so cosmopolitan cities in the summer kodegi khoje jun no taramabani jun gi de install tone alai badra ingon the principal secretary ne the chief secretary mayam dek tong na ngon the pok pir kodegi source maina akoina da her ministry the wari sabakanda social buga thawal ga gido jungi last part ta rani na her kodegi iskari adu ni abra na to ai directly in a phone toro wari sabakanda no to kan yearly to bilai adu ni masi thawal gi sangari ba decentralized already Thoramaduda Thobal District in charge of Oriba Agriculture Minister Olukhoy advisor to CM Health Dr. Sapam Ranjan Hairok ACG MLA TH Radhesyam Kakching ACG MLA M Rameshwar Hyanglam ACG MLA Y Radhesyam Wangjing Tentha ACG MLA P Brojen Wangkhem ACG MLA K Megachandra Wabagai ACG MLA MD Fazur Rahim Khangabo ACG MLA O Sujakumar Illong ACG MLA Y Antas Amadi Thobal amasung Kakching DC Loinana Police amasung Medical Department ki makok thongba official singsu saruyaki Wangjing Tentha ACG MLA Paunam Brojen Singhagi meeting makhada COVID Care Committee Wangjing Tentha amadi Tentha Gram Panchayat ke COVID Task Force aniga District Welfare Officer Thobalga kusamnaraga ngasi ayuktagi Tentha Khongwalda leiba Tentha Multiplex ta COVID vaccination program pangthokibaga loinana Tentha GP gi manungda leiba miyoi chani gi mathakta vaccine kamthokre nakal amarom dasu Sapam GP COVID Task Force Committee na achoba thodang loduna kendra segi MLA Paunam Brojengi meeting makhada District Family Welfare Officer Thobalga kosamnaraga Sapam Community Hall da maikai edongi miyoi kaya da COVID vaccine kamthokre Ngasigi vaccination program atu da Tentha GP gi COVID Task Force amadi Sapam GP gi COVID Task Force ke member sing Dr. Singh nursing amadi health worker sing na thodang chawna lobi khibagi damakta MLA Paunam Brojen na thagat pasu phongdorakli Lengakna COVID na sokhalaba lekai singda paksana COVID test tawragani haina lauthokibagi matung ina Hyanglam constituency gi MLA Dr. Y Radhesyam gi meeting makhada constituency asigi langmaidong mamang lekai da paksana COVID test tawkre citizen club
Langmaidon mamang lekaina mapung oiba thodang logduna sel langduna pangthokiba thorom adugi matangda MLA Radhesyamna mass testing gi thorom ase Hyanglam constituency ase covid free oiba constituency ama oihnabagi pandamda paikhatlak pathabaki manung chanani loinana thorom asina handakta Langmaidon area da paksana covid positive oiba yaroktuna mi siba fawba yarokliba ase kharamakhaidi hantahanba ngamlagani Loinana asigumba thorom makhatana su constituency asigi mafam kharada su pangthokna ba hotnari maramasina miyamnasu asigumba khudong thiningai oiraba laina asibu losinduna leibagi mahuta free da silak leba mass testing ge khudong chaba lobiduna matam chana test tokthokpiu haigi ngasigi test tawadu da miyoi tara rom positive oibadagi Langmaidong higher secondary school da hangba community home isolation center da thamki positive oiba hengkalai singse ekoi isa isa na bhab tamina ma changi isa isa punimangna gyan ta na kitang he chingna baga natraga samnar ba mi leba khudum se test tok piba aduga matam chana hidak sabi dan layang ba sina ekoi punam te nga thok na ba ma te kan bi masa ogidore ni ngasi khudom sa bi lagdaraga lamdam masunda lebi ba manipur da lebi khoi punam ki mafam da ekoi anaba loksin da thangum si matam thindan gum si singna ba hek lebaga natraga positive mi ge contact le ruga natra isana khangna akoi test to photo ge haina ba se masi oiraga akoi punamak santok pu thingna ba laina asna sida na ba da koi punna chaksim de si agwa kham si etanga thangka Prime Minister Narendra Modi na luchingba NDA government center da panba chahi taret mapung phaba gi saru ama oina BJP Lok Sabha gi candidate amadi state spokesperson HSS Benjamin Mate na ngasi khul kuni thoi gi chief singda 10 kg yangkai gi bag face mask amadi alut khul singdu da laiba lukhrabi amadi ka hena sotharaba imung singda pina bagi damak kusanakre hariba potlam sing adu ngasi Jion Village da pangtok patharom amada yenthokibani Jeng face mask amadi alupi kiba khulsing adudi molnoi kolen phai saijang wajang phaijang mungjang jion khausat langnom kaifam pheljang phaisambung molden phai tushomjang molnom thingkangbung gamnom lungnajang tuinom pangbul amadi tushomjang ni HSS Benjamin Martina Technopal District ki Machi Block amasung Machi Block manung chanba containment zone da lairiba imung sing da pikhina ba chengbek mangasu maring students union ge luching ba sing da khusanaki COVID-19 second wave asigi chaitheng phangbadagi yumjum da home isolation tawduna lairiba Thawbal Okram ge imung kayada Okram Youth Club Thawbal Okram na Nomada changba chana ba thakna ba potlam sing hawai tilau alu khajing sraf thumna chingba koina chatuna tingbangkhre loinana laichat asigi matangda jackson waro kaya awareness pikre miyoi ayamba yumdagi mapal thokna drabana tangai fadana club na potlam sing asi koina chatuna yenbani makata na su lakliba nongmaijing numita tingbangki gani club ta angama mateng pangbirakhi ba punamakpu club asigi maikidagi apen basu phungdorakli Yaifa Thorang Thokselo YTT More Kunau Laikaina COVID-19 Laichat Asetagi Jackson Thorang Laukat Pagi Saru Ama Oina Laikai Sigi Yumthong Khudingda face mask hand sanitizer sapon sing yenthok pagi thabak chathakre loinana Laikai Sigi Yumthong Khuding Maki Thonganda ising amade sapon thamduna mapanda thokluba miyoi sing khutsa ningthina handok handuna yamna kanna Jackson Thorang laukhatli face mask amadi hand sanitizer sing mateng pangbirakhiba ki SS Perfulo Meitai amadi Vim Paunam Anibusu Yaifa Thorang Thokselok YTT na thagat ba phungdorakli Sekmai Kendragi Khungang Singgi Club amadi Maira Paibina Hairakpa public demand ki matung ina ahan bagi oina Sekmai Kendragi Center Hairap Chaba Sadar Patel High School Khurkhulda Sekmai Kendragi Community Home Isolation Center CHIC hanglagani hariba Community Home Isolation Center CHIC asi lakliba June gi tang mari Friday numitagi function towa haunana ba sem saragani loinana makha taba Sekmai Kendragi Khungang Singgi Community Home Isolation Center CHIC hangbining bat lairaga su pau bibirakna ba nolukjari
loinana hangliba CHIC asinasu aroibanate darkargi matung ina CHIC kaya hangdoknabasu sem saduna lairi sengmai kendra seda COVID-19 laijat asibu maru fangna muthatnaba honorable MLA na hotnariba seda sengmai kendragi praja miyam punamakna support tawbiyo haijari honorable MLA H Dingo Singhana ngasisu COVID-19 pandemic asida sengmai kendragi praja miyambu kendra asigi PHC singda COVID-19 vaccination drive hokre masida nataduna Khwaidagi Khongjel Yangba Oiduna Tangkak Manga Fawba Chathaduna RAT mobile testing Kendra Segi Tongan Mafam Singda Chathaduna Lapna Chatuna test Tobagi Awaba Amadi grievance Kaya Tokandanaba Honazari Aduga containment zone hek lauthopaga mafam aduda changsinduna mapan thopa yadraba nuksizaraba praja miyamgi yumthong khudingda chana thaknaba nomagi tangai fadaba darkar oiba potlam sing yenbagi thabaksu leptana chathajari Hauzik Jiribam district asida so COVID-19 ge laina laijat ke chang wang khalak paga loinana positive oiba misingi chang yam khalakli basida kharada oiraba so ngakthokna ba haiduna Jiribam district ke Babupara da laiba Jiribam government higher secondary school asida hangliba community home isolation center da Jiribam municipal council ge sanitary workers singna school asige akoiba sing lunana thamna bagi damakta sit seng bagi thabak pangthokre Loinana JMC asige ward number 9 amadi ward number 4 dasu sanitizer kathokre District Legal Services Authority Thawbal Loinana Thawbal District Bar Association asenduna ngasi district and session judge oina thabaktagi potharabi aribam Nautunesori bu kaina bagi farewell program ama district and session court complex Thawbal gi complex pangthokre Ngasigi chamlaba thorom aduga mari lainana thabaktagi potharabi aribam Nautunesori na mahaki tha amagi salary dagi lupa lakh ama CM relief fund da donation tawbada natana Diamond Radio na miyamgi damak kanaraba e pau kaya sandoktuna miyamgi thabak kaya tawbibagi damak Diamond Radio khongjomda lupa lising tara masigi mathakta international cyclist Rohan Film dasu mahakna waraba COVID-19 gi chaitheng phanglaba wakhal mapung phadraba chara henbagi awaba chaitheng phanglaba tola taraba miyoisingbu mateng pangbiba kaya sida mateng oinaba lupa lising tara masu mateng pangki Kaina bagi chamlaba thauram aduda District Legal Services Authority Thawbal Front Office Dalsa Thawbal Thawbal District Bar Association ge advocate sing loinana District and Session Judge Thawbal ge staff sing prosecution ge staff sing su saru yakhi loinana tongan ba staff sing na achamba khudol kaya tambaga loinana yaifa pauzul kaya su pinaki Hauze COVID-19 ge wanaraba matam seda napsa ge card holder singda PMGKAY gi makhada me amasung June thagi cheng kg tara gi mi amada pigadabada cheng kg taru khaktamak agency na pibire masida agency ga prajamiyam ga gi marakta chauna unkhatnaba ama thokle Masina maram oiduna ward number 2 gi praja singna cheng suna pidrabadi cheng loroi haina launadre masigi matangda mari lainaba authority na yengsinbiu haina advanced volunteers organization ge chairman haidi Social Development Association SDA Lilong Ukugi Office Saba Hauna Bangase Social Worker Syed Anwar Hussein na Urep Uyung Tamkre Urep Uyung Tamba Aduda Saru Yakiba Social Development Association ge General Secretary ND Razauddin Khan na Phungdorakpada Matam Kayagi Mamangdagi Association asige sanglen ama thamnaba kanna hotnaraklabasu ngasi fawbada ngamdana lakhibani adubu ngasi pukchel chawraba Social Worker Syed Anwar Hussein na sanglen asi sabada changadaba potlam sing puthok piduna Urep Uyung Tambiba asi Association asige history da mutnaidana laihoragani haina mahapu thagat phongdoki panbayai ngasisu Urep Uyung Tamba duda Lilong Block Congress Committee gi President MD Amudin Sahasu saru yakhi War on Drugs ki khongjang gi saru ama oina SP Imphal East ki mityeng makhada ngarang nungthil pung manga tarakpa matamda akaknaba paw ama phongbadagi yada Khetrigao Special Commando Inspector Vivekananda amadi Porompat PS ki apunba combined team amana MD Habibur Elias Ethiopia chahi nifunipan heroin number 4 gram nipan makhaiga konana Thambalkhong Ima market gi fabaga loinana mangondagi lupa lising Mari Chama Humpu recover Tawang Amkre Madi Makatana Tizin Bagidama MD Habibur Elias Ethiopia Mathakta Porompat PS na case Malokhat Krehidi
Artist Training Cum Educational Research Center Ethrek na senduna pangthokiba nipan suba Open Manipuri Modern Song Competition 2021 ge ahanba round gi top 19 khangatle. Best Lyrics 6 Award 2021 da Chingkham Narmada Best Popular People's Choice Award 2021 na Sisakpi Olympia Devi Gurumayumda piragani. Atay top 19 gi manung chanbasing adudi Liklay Ngambi Longjam Martina Lesangthem Laisram Rohit Khunrangpam Alia Namayrakpam Vidyananda Moirangthem Samananda Remsan Naurem RT Aribam Dayavati Konthaujam Laisram Amarjit Linda Khaidem Warepam Bhagat Salam Dholi Mangiras Nongthombam Akham Robinson Kaisam Yaifabi Irom Payal Devi amasung Jinita Lesangthemni. Competition asige final round is stage da pangthokadabana maram miyam punba yaraba matamda lauthokani haina Ethrek ki cherol amana hairi. Malemda missing khwaidagi yamba leba oiriba China da angang pokpagi policy ngasi semdokre matai manau amana angang ahum fawba pokpa yahankre wafam asi China da angang pokpagi masing yamna hantharakpadagi lawrakpa warek ni hairi. President Xi Jinping na chair lawduna fangkiba Politburo meeting amana warep adu lawkibani angang ama pokpagi policy adu 2016 da semdoktuna angang ani fawbadi pokpa yahankrabani. Haukiba chahida angang million tarani thoi poki masi lising machamapan hupuma thoida thokiba achauba chaktang bathodoki matungdagi khwaidagi angang pokpagi masing yamdrabani hairi. China gi English ngani kungi fertility gi chang asi nupi amada angang amadasmik ahumni masi stable population amagi oigedaba chang ani dasmik amadagi hantharabani. Thabak mata chaba fangdabadagi pochagi mamal hengalakpa amadi public child care gi awatpa leibana maram oiraga China gi imung ayambana